Manipur Education Department na laukiba MTS ki result haidoktabagi mayokta Manipur Education MTS written test appeared candidate 2016-2018 gi JSC na lamfel da laiba Education ki office so launching kray numid yung mamatong JSC gi miyoshing aduna Education ki office ta laktuna so launching kibani Hiram masagamari lain na JSC gi miyoy amana fongdorak pada thabak haidoktana lairiba si atuba matamda haidokadabani Karigumba lengak na tumin election bataragadi makal makha kayagi khongjang changsingani haidi amaromda result haidok tringai chairakta anoba thabak kaurakliba si yaba ngamloi atuba matamda anoba thabak kaubagi process mari leinaba singna handokadabani haina JSC asina takshilakli ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯃꯔꯝꯗꯤ ꯔꯤꯖꯜꯠ ꯑꯥꯎꯠꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕ ꯍꯪꯖꯔꯨꯕ ꯀꯌꯥ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯁꯦ ꯑꯩꯈꯣꯏ ꯐꯪꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯦ MTSꯇ ꯌꯥꯎꯖꯈ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯉꯁꯤꯗꯤ ꯈꯣꯏꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯀꯤ ꯁꯣꯁꯦ ꯉꯁꯤꯁꯤ ꯂꯣꯟꯁꯟꯖꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯕꯤ ꯔꯤꯖꯜꯠꯁꯦ ꯍꯥꯏꯗꯣꯛꯄꯤꯗꯕ ꯇꯥꯔꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯛꯀꯅꯤ ꯃꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯕꯒꯤ ꯑꯄ꯭ꯔꯨꯞꯁꯦ ꯄꯤꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯗ ꯆꯤꯡꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯖꯜꯠ ꯑꯥꯎꯠꯁꯦ ꯑꯩꯈꯣꯏ ꯄꯥꯝꯖꯩ